Songkong village da SF na operation chathabada UKN gi Cadre ama Hatkhre asiba hakchang postmortem gi rims ta purak ke haibada lengak na yakidre mi Kakpagi video Manipur gi thodong na te konsa khulda security force singna akanba operation chathakhre ahum phakre rims ta layeng lama Kuki ahum Chorchanpur da pokre thaunaujam Brinda assembly election da miref oiragani Manipur thokliba thodok wathok singi pau kudak ta tabinabagi damakta online Manipuri YouTube channel asiba nuksibiduna subscribe to biramu Songkong village da SF na operation chathabada UKN gi Cadre ama Hatkhre asiba hakchang postmortem gi rims ta purak ke haibada lengak na yakidre Chorchanpur district ki Henglep subdivision gi manung chanba Songkong village da ngarang security force singna UKN gi leifam da operation chathabada lubasi gi Cadre ama nongmaina kaptun Hatkhre thogdo adu da leikhidraba Cadre adu gi hakchang lamfelpa ta leiba Regional Institute of Medical Sciences rims ta postmortem taungnabagi damak hakchang adu purake haina mari leinaba district authority na haijabada Manipur lengak na yakidre mafam adu da leiriba Chorchanpur medical college da dumak postmortem taubagi khudong chaba leigani Imphal da purakpagi kanaba leiroi haina lengak na mari leinaba singda pakum pikre security force na nongmai kaptuna Hatkhre Cadre adugi maming Lenmin sang taragamapan apokpagi ming Lenkogin haukif kawi thajaba yaba mafamdagi fangba pauna hai ngarang numidang athengbada security force ki kangbu aduna maikai adom datlo tuna leiriba UKN gi Cadre sing fananabagi dama operation chathakibani akagnaba pau amada yumfam moiraga maikai adom da UKN gi Cadre kaya leiri haiba khangbadagi combined force ki team aduna mafam aduda changsiluba da nongmai kapsenuna attack tawba horakibani kudakta SF na masangak thok chanaba nongmai kapagi thodokta Cadre ama sikhibani thodo aduda atai Cadre karalso asopa nanglamgani haibagi Thazabalai Hari Henglep subdivision gi North Songkong village da joint security forces na Lenmin sang Hatkibagi thawong adubu Henglep assembly constituency MLA lep jamang na kanba mong da yaning da phongdoragli MLA asina thadorokpa cherol amada hai miyamgi punsi amasung lanthum ngak senaba leiriba security forces na micham Hatkibagi thawong bu yaning de asigumba thodok sing asi taraina lofam thokte uhoba sing na phongdorokpagi matung ina Lenmin thang hatlaba matung da Mafi marol lauthoklaga thawai yaudaba hakchang adu joint security forces na mafam adudagi pukhi masigi su mathakta mioi adu khut thoknabada leikhidabani haina miyamda uhannaba honaki karigumba wafam asina chumlamba tarabadi security forces na leiba sigi rule of law ngangna chatre haibagi mayek senglaba khudam oina lofam thoi hiramasigi matangda michang mikhai naidaba mongda mapung mapan fauna uba investigation chathaduna achumba khangdoknaba Hodnafam thoi micham halaba matungda thawai yaudaba hakchang adu imung manungi miyoi singda khusinnarakhi dabagi thawong aduna amuka sumiyamda khoisauna halle kanaguma ama leikidaba matamda imung manungi miyoi singna aroiba mathau mangam pangthok chanabaga right lei athuba thawai yaudaba hakchang adu imung manungi miyoi singda sinnabaga loinana thawdo asigi matangda mapung fana investigation chatharaga mara leibasing matik chaba thabak lakhut kadabani khudam changdam semdok Sadok achumba mihar asigi matangda achumba losinaba honariba singi marak mathakta logi oiba matik chaba thabak lakhut kadabani leikhidaba imung manungna thengna horiba awabada saruk yari hairi konsa khulda security force singna akanba operation Hatkhre ahum phakre dreams ta layeng lama Kuki ahum Chorchanpur da pokre Kangpokpi district ki manung chanbada leiba lailon wifi gi miyamna konsa khulgi miyoi taruk fakhraga tamthin hatok pikhraba tungda ngasi masing yamlaba security force singna awaba nangduna leiriba konsa khulda kanba operation Hatkhre mafam adudagi fangba pauna hai ngasi ayu anganbada tongan ba makhalgi security ki gari humfurom khul aduda thawjilaki makoina mangjongna kariguma amata haiba tawduna namfuda khul aduda changsilaklaga yumda thiba humbagi thabak chatharaki Chawrakna personal chama yangkai rom aduna village adugi kachin koya thungna chatuna thiumbagi thabak chatharaba tungda village volunteer ahum fakhi makoi hum adudi chalangwang bo thiumai hopsan abonmai amasung namrongwai chawangni makoi hojiksu fajinduna thamli aduga wahang paun chathari handaki kanglupki irang asida Naga gi micham taru hatpi khiba amasung makhal maka kayagi awaba nangduna leiriba khulasi da security force singna chatharagliba thawung asi ningba kainingai ni haina khunja singna hairi Amarom the Indian Army na laying nanaba Rims Hospital da purakiba Kuki Furuf ki miyoi ahum adu ngarang ahing pungtara nithoiga minitara ga manga tarakpada security force na checksin na ngak selaga mafam adudagi puthokre kudaki oinadi makoi ahum kadai da puri bano haiba chapchana khangmangam khide adubo social media ki platform sing da makoi ahum adu Chorchanpur Medical College da purakre hairi nongmaina panduna soklaba Kuki sing adu karigi damak Imphal da purakli bano makoi lal hoba khutpu amaga mari leibra Kamdawna makoi nungmaina palaga sokibano Naga taruk hatpada chenaba yaubra haiba wahang kaya marum hangladuna ngarang numidang wairamdagi hauna masing yamlaba maitai amasung Naga gi miyamna Rims ki geta protest tawduna lakibani koko minasu case amata chenadaba icham chamba Manipur da leirakpa oiragadi ana layeng bagi thabak kidamak lakpada apanba amata piroi adubu
ꯃꯈꯣꯏ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯒꯗꯤ ꯀꯣꯀꯣꯃꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯈꯤꯕꯅꯣ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯈꯤ꯫ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ꯫ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯅ ꯕ꯭ꯔꯤꯟꯗꯥꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯌꯥꯏꯁ꯭ꯀꯨꯜ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯃꯌꯨꯝ ꯁꯟꯖꯤꯠ ꯁꯔꯃꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯍꯨꯠ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯕꯒ ꯂꯣꯏꯅꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯟꯗꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤ ꯀꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯍꯟꯗꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯤ ꯀꯛꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯨꯝꯖꯥ 2021ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯗꯣꯔꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯁꯦꯌꯔ ꯇꯧꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯁꯦꯌꯔ ꯇꯧꯅꯔꯒꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯑꯃꯤꯠ ꯁꯥꯍ ꯎꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯖꯣꯏꯀꯨꯃꯥꯔ ꯕꯂꯥꯅ ꯉꯁꯤ ꯑꯌꯨꯛ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ꯫ ꯒꯚꯔꯅꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗꯗꯤ ꯀꯥꯟꯊꯣꯛꯂꯒ ꯆꯠꯂꯝꯂꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯊꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯦꯍꯔꯥꯟꯒꯤ ꯗꯤꯄꯨꯇꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯖꯤꯗ ꯔꯥꯋꯥꯡꯆꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯅꯥꯀꯜ ꯑꯅꯤꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯈꯨꯌꯦꯛ ꯄꯤꯅꯒꯗꯧꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥ ꯑꯅꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯑꯊꯤꯡꯕꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯌꯥꯅꯆꯦ ꯈꯨꯌꯦꯛ ꯄꯤꯅꯗ꯭ꯔꯤꯉꯩꯗ ꯌꯨꯑꯦꯁꯀꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯔꯥꯟꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯄ ꯖꯍꯥꯖ ꯑꯅꯤ ꯑꯃꯁꯨꯡ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯍꯨꯝ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯅꯥꯀꯜ ꯑꯅꯤ ꯌꯥꯅꯆꯦ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯗ꯭ꯔꯥꯏꯚꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯥꯏ.ꯖꯤ. ꯅꯤꯡꯁꯦꯜ ꯋꯥꯔꯉꯝꯅ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ꯫ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯗꯤꯡꯗ ꯂꯩꯕ ꯁꯤꯖꯀꯃꯟ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯠ ꯇ꯭ꯔꯤꯠꯃꯦꯟꯠ ꯐꯦꯁꯤꯂꯤꯇꯤꯗ ꯗ꯭ꯔꯒ ꯀꯤꯂꯣꯒ꯭ꯔꯥꯝ 39.395 ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯤ ꯑꯦꯟꯗ ꯄꯣꯁꯠ ꯇ꯭ꯔꯥꯏꯜ ꯗ꯭ꯔꯒ ꯗꯤꯁꯄꯣꯖꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯥꯔꯀꯣꯇꯤꯛꯁꯅ ꯐꯥꯔꯕ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯗꯤꯁꯄꯣꯖ ꯇꯧꯈꯤꯕꯅꯤ꯫ ꯗ꯭ꯔꯒ ꯗꯤꯁꯄꯣꯖ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯏ.ꯖꯤ.ꯄꯤ. ꯅꯤꯡꯁꯦꯜ ꯋꯥꯔꯉꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯗ꯭ꯔꯒꯇ ꯂꯥꯏꯆꯨꯕ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚꯇ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯣꯅ ꯌꯥꯗꯕ ꯗ꯭ꯔꯒꯁꯤꯡ ꯃꯨꯠꯊꯠꯅꯕ ꯊꯧꯁꯤꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯧꯁꯤꯜ ꯑꯗꯨ ꯄꯥꯏꯈꯠꯄꯅꯤ꯫ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯂꯩꯇꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝꯁꯨ ꯊꯝꯂꯤ꯫ ꯉꯁꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯗꯤ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯀꯤꯂꯣꯒ꯭ꯔꯥꯝ 4.44, ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯤꯂꯣꯒ꯭ꯔꯥꯝ 5.35, WY ꯇꯦꯕ꯭ꯂꯦꯠ ꯀꯤꯂꯣꯒ꯭ꯔꯥꯝ 0.42, SP ꯀꯦꯞꯁꯨꯜ ꯀꯤꯂꯣꯒ꯭ꯔꯥꯝ 2.66 ꯑꯃꯁꯨꯡ ꯒꯟꯖꯥ ꯀꯤꯂꯣꯒ꯭ꯔꯥꯝ 26.50ꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯏ.ꯖꯤ.ꯄꯤ.ꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟꯗ ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔ (NAV), ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯈꯨꯠꯁꯝꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯇꯝꯒ ꯆꯨꯅꯔꯕ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁꯠ ꯇ꯭ꯔꯤꯠꯃꯦꯟꯠ ꯐꯦꯁꯤꯂꯤꯇꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯃꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯇ ꯁꯣꯛꯍꯟꯕ ꯇꯧꯗꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯅꯤ꯫ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯟꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯛꯆꯥꯡ ꯃꯥꯡꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯃꯨꯠꯊꯠꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯍꯥꯏꯕꯁꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯅꯕ ꯊꯕꯛꯁꯤꯡ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯌꯣꯡꯈꯣꯝ ꯚꯤꯂꯦꯖꯀꯤ ꯐꯥꯔꯃꯔꯁꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯌꯣꯡꯈꯣꯝ ꯚꯤꯂꯦꯖꯀꯤ ꯐꯥꯔꯃꯔꯁꯤꯡꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯦꯆꯤꯅꯔꯤꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯌꯣꯡꯈꯣꯝ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯧꯃꯤꯁꯤꯡꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯣꯐꯤꯁꯥꯔ ꯄꯤ.ꯑꯩꯆ. ꯄ꯭ꯔꯦꯃꯤꯂꯥ, MOB-CD, NER.ꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯤꯕ ꯁꯤꯗ ꯑꯦꯅꯥꯂꯤꯁꯠ K.H. ꯅꯤꯃꯥꯏꯆꯥꯟ ꯑꯃꯁꯨꯡ ꯄ꯭ꯂꯥꯟꯠ ꯍꯦꯜꯊ ꯀ꯭ꯂꯤꯅꯤꯛꯀꯤ W. ꯅꯨꯄꯦꯟꯗ꯭ꯔꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯁꯇꯤꯁ ꯀꯝꯃꯤꯇꯤ ꯑꯣꯟ ꯑꯦꯡꯒ꯭ꯂꯣ-ꯃꯅꯤꯄꯨꯔꯤ ꯋꯥꯔ 1891 ꯃꯥꯔꯇꯤꯔꯁ ꯑꯦꯟꯗ ꯐ꯭रीꯗꯝ ꯐꯥꯏꯇꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯆꯦꯌꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯧꯃꯤꯁꯤꯡꯅꯁꯨ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ꯫ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯒ
ꯃꯤꯌꯥꯝꯅ ꯆꯥꯕꯅꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯒꯠꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯠꯅ ꯁꯨꯅꯕꯅ ꯆꯥꯎꯈꯠꯄ ꯊꯦꯡꯊꯍꯟꯕ ꯅꯠꯇꯅ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯊꯥꯌꯣꯡꯈꯣꯝ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ